Pauchedi Poppi Baroba Pau Karab the Tojari, DGP Luchingduna Poppi, Amadi Gunja Thaba Toknaba, Village Sip Marfuga Mefam Pangthokhre. Manipur Kisingi Lamsing the Poppi, Amadi Ganjana Sing Batongan Tongan Badrak Makal Kea Sungbaya Pambising, Thaba Lip Nabagi Matang the Singi Village Sip Kea Loinada, Wakal Taminaba Mefam Ama Hokipa September Taramagata, Pangthokhre Matung the Nasi Manipur Police Kimakok Tongba, DGP LM Kaute IPS Luchingduna, Parts MR. Bank Hot the Mefam Pangthokhre. Ngasigi Mefam Adu the Tongan pa Manipur Singi district sing dagi Village Marfu Romna, Sarukaduna Yam Marik Jumna Kana Nainake. Poppi Amadi Gunja Thaba Lem Nabagi Wakal Taminaba. Poppi Amadi Gunja Thaba Lem Nabagi Wakal Taminaba Mefam Adu the Saruyaki Pachingi, Sepsing Adu de Senapati, Kamjong, Sandel, Tengnopal, Shosanpur, Ukrul Amadi Bisnopur district sing dagine. DGP LM Kautena Siar Dr. Pangthokhre Mefam Aduda, Manipur Police ki senior officer sing Maru Oina. Matak Pankriba Singi district sing Asigi, SP sing Nasaruyaki. Mefam Adu the Singi Village Sip sing Pangthokhre, Poppi Amazon Ganja Pambi Thaba Tokduna Chingmi Singi, Santok Lambi Lainaba Ate Crop Sing Ibade, Mai Marong Sing Bataduna Lobby Sigi, Santok Lambi Lainabasu, Sarkar Sinbina Apple Tauke. Dizibigi Maketi Manipur Police na Asoba Todang Ogduna Manipur Dagi. Drug marupang na mutat na ba akan bakong jangchili ba Asida Singi Village Sip sing nasu, Mating Pangpina na ba Makatana, drug putok pa Yaba Poppi Amadi Ganjana sing Thaba Lepi na ba Apple Tauke. Singilam ta sana tak na ba Mahi Marong sing Thana na bagi, Thabak Paikat Papamba sing na District SP sing Kutang da Sarkar na Mayak sing na Kangan na Thabak na Paikat na ba Hotnagani Awaba Pamsu Thamke. Ato papaw amatana Lillong da RC Bridge Hana na ba CM na Yatra Hunkhre. Law Ingkhol Yonllaga Sarkari Thabak chana na ba Hotnaba Toksi-CM. Thaba district ki manung channa Lillong Kendra ki Lillong Lital Makong RCC Bridge ama nauna sana na bagasi Manipur ki Chief Minister N Birena Athoiba mithung oina urip uyung tamkhre. Thaurum asiga mari leina na owangang bada Chief Minister N Birena Pangthokhre Sarkar asina lambi thongi phibam phana ba thabak paikhatle. BJP na luchingma chungsin na Sarkar asi kannana bo honabada MLA Famdagi Power Resign Toknaba Amadi, Leittabage Shanti, when of Hotnaba Asobu Todang Lokipasing, Sarkar Asina Kaude Aiki, Chief Minister Namakata Kibadi, Ras Niti Tobusingna, Miam the Basan Piba the Tabak when the Pangthokhre the Bakaya, Panghai Ibakana de Ababa Tabak Pangthokhre Miam not Tashing Honaba Amadi, Madugi Kanaba Panganaba Honaba Tai, Manipuda Corruption Antanaba Wanasi Aina Apple Tauki. Maragashida, Remski Trauma, ICU COVID Water Duty TOUBA Staff Nurse Mari, COVID-19 positive Oire. What is the bathroom Leittabage Awaba nursing Nabayoknare? Resident Institute of Medical Sciences Remski Trauma ICU COVID Water Duty Thaba Nurse Mari COVID-19 positive Oire. Trauma ICU Asida Duty Taduna COVID patients in Bohacting Nana, lying but Asoba Todang Lorba nursing Oiba Iruzabam, Amapawa Tampida Badagi nursing the Yamna Jauna Awaba Mayoknare Aire. Pausi asina pangba paugi matung in the Remski Trauma ICU COVID Water Duty Thaba Staff Nurse Manga September Kunda Troneta test over the negative Dake. Masigi matung the matang September Kunda Toida RT-PCR test over the Makoi Mari COVID-19 positive Oire Haina Kangam Kibane. Yamna Nuai Tribede Ahan but Troneta COVID test over the staff nurse ama negative Oiki Adobo Staff Nurse Asi Mayumda Halanke. Niamgi matung in a dinauna Thokiba SOP gi matung inda nurse kudimak na mitari ni duty torapa matungda mayumda halandana quarantine tawduna thamgadabane madugan mitari ni surapa matungda nauna COVID test tawduna asengba khangdokadabane duty loire haiduna masagi mayumda hanbagi ayaba mari leina pa authority na piba asi yamna lali haire Remski Trauma ICU COVID water duty taripa nursing na housing thenariba awaba asi ward asida staff singi amasung doctor singi oiba bathroom amal Leittabage asini haire Niam gi matung ina PPE set na COVID patients sing layang bagi thabak sathariba staff nursing na duty loir ba matung da PPE na sing balok thoklaga bathroom da seng na irujaraga sanitize tokthokadabane adugi khudong jaba phanganre duty loir ga COVID trauma center asidagi kumtharaklaga surgery ward ta na chalaga irujare maduna trauma center dagi surgery ward ta na PPE set laga nursing na lakba haibisida laichat asidagi ngakthokna bhi dak langthak amata su kapthokpagi thabak tawbide Matuna Laichat asi sandokna bagi achoba maram oi section da kaya asidagi nurse mari ngasi COVID-19 positive oi bagi maram oi gani aire paw asina hai trauma ICU COVID block ta nongmada nurse taruk ayukta ani nongthen da ani numidang da ani duty tai staff nursing na COVID patient sing da hakting na hidak lang ta kapagi tabak chathari maduna staff nursing da su doctor singi oina section tharwangi tabak chapchana lokat na trauma center asida hoden triba asi yamna lale Masida natana COVID-19 patients sing imung manugi miosing kauraga idak leiba phauba chathaba yaure masiso mari leidaba authority gi miang changan Pangthokhre aire
Nagalambaromda Sugunu da Emung amaki Meoi mapan COVID-19 positive oire. Manipur travel history Leittabage Meoi kya COVID-19 positive oiba nongma nongba ki engalakli. Phibam asina Manipur da COVID-19 asi community transmission ki thak yawraklabara aibagi yamna chauna chingnaba leire. Lachat asina Kakching district ki manung channa Sugunu wairang them lekai da leiba imung amaki Meoi mapan COVID-19 positive oire. Positive oire ba imung asigi jumberel oiriba al asi sahita humraga ni thoirom sure. Al asi positive oibeda natana mahaki loina bi sahi humbuga tarit churabi nupi amadi masanupa ahum mamu amar loina na masu mari punna Meoi mapan asi positive oire. Positive oidriba haibaba imung asigi supnagi mau amakhakta ngaire. Pausi asina COVID-19 protection force Sugunu dagi phangba paugi matung inading asidagi numit mangandagi mamangda imung asigi mau ama mirol lakpadagi masa check tawba chatlubada COVID-19 test tawbada positive oiramki haire. Masigi matungda imung asigi miyosing loina ba COVID-19 test tawba mathau tai khanbadagi ngarang COVID-19 protection force Sugunu na achoba tawdang lauduna CMO kaksingi lising makhada Sugunu guest house da COVID-19 test tawbagi thabak chathagi maduda imung asigi Meoi mapan punna positive oi haibasi confirm tawkhibani. Meoi mapan mak kaksingi PR school da hangliba COVID care center da thamduna makhatana layeng chathari haire. Pau asina ai Sugunu bamon laikai ward number 2 da su sahi humpuga mapan rom chura benupi ama COVID-19 na positive oire haire. Positive oire benupi al asi mahaki masanupa ama Lillong da sipai oiduna posting takhe. Mahaki manakta imung asigi Meoi manga by road ta chatluraga ngarang halakpada COVID-19 test tawbada makhoi mangaki manungda al asi positive oikibane adubo atay negative oiba imung adugi music adusu makhatana home quarantine tawduna hojik leire. Madura Sugunu da sulai chat asina matang sandorpa yabagi akibat leire hiram asigi matang da sarkar namiyang changbiduna lokot Pangthokhre section tawrangi thabak lokot piyo aina COVID-19 protection force sungrugi maikadigi pausi Asida phangthorakle. Aroibada content sing asigi maroiba pau khara asiba pau temjari pa Manipur local news YouTube channel amadi Facebook page asidagi yengpiri bopna mukpa thakachari loinana channel asina tumda kanarabadi subscribe like and share tawba kawi ganu puna mukpu amukhanna thakachari.